Russiana nuclear drill Houkhre yeknaba sing ngakthoknaba sajel tawbani hairi nongtu block ta pirakpa section wa ama oina Russiana haukiba lebapoko numita nuclear drill Houkhre drill haubugi pau lauthokpada President Vladimir Putinna lamdam asida hengalakliba geopolitical tension amadi mapaldagi khurchanglakpa dagi achauba threat ama orakliba asiga tuminana matamga chunaba force sem saduna thamba tangai fate haiki NATO gi leipak singna Ukraine da Russia gi monong channa attack taunaba missile biba yaroi pirabadi United States amadi allied singda Moscow na matik chaba paukum pigani haiba wafam Russia na toina thamlakrabani amaromda hokiba ningthokaba numita NATO na North Korea gi troop Russia da thakre haiba chapchana khangle hairakre television da thadurakiba warol amada Russia gi defense minister Andrei Belousov na drill asi pandamdi yeknaba na nuclear attack tawrakba matamda Russia na hana nuclear strike ki paukum piba tambani hairaki drill asida Russia gi leimai nokthak amadi samudradagi thagatpa nuclear missile sing puthurakli Yars intercontinental ballistic missile Sineva amadi Bulava ballistic missile cruise missile bomber plane gi matengi kapthoki haina defense minister na hairi tahi ani makai hena talnorakliba lal asida Russia gi force na Ukraine gi nongpok thangba maikaida jangsinba horakre nongchu block na Ukraine gi mateng kanna pangsidakli lal asi yamnu luba film amada yorakle haina Russia gi official singna hairakli amaromda Putin na nuclear khutlai sizinadaba yadraba akhanaba tanjada puthokani haikibaga loinana Moscow na anauba khutlai paisinduna thambagi lamjel da yawbunatte jangdraba yadraba nuclear force amakak thambani haikre ngarangi drill asigi mamangda Russia na October 19 da Yars intercontinental ballistic missile puthokuna Trevor da drill ama pangthoki hairu missile asi US ki city singyaungna kapa ngamgani hairi Russia malem gi khwaidagi hena nuclear khutlai paibelebakni malem gi chada marupuni pan changi nuclear khutlai Russia amadi US ta lei